नेदागी मरी सुबह कन्क्लेव गुवाहाटी दा पांगथोक्रे होम मिनिस्टर अमित शाह ना सिटीजनशिप अमेंडमेंट बिल ना अवांग नोंगपो की यलहोमी सिंह सोखलोय हाइना फोंदोकलमले यलहोंगैदगी पांगथोक्तुना लाकपा चनिगा निम्फुमाथोय सुबह हाइक्रू हिदोंबगी थौराम ngasi श्री श्री विजय गोविंदगी थांगापाता हौनबी मतुंग इना पांगथोक्रे थासिगी कुलुमदोय फावगी मनुंगदा तरेत सुबा UGC पे एंड रेगुलेशन 2018 चना हंद्रबदे सिस वाग स्ट्राइक खोंजंग यावना चंगसिलगनी हाइरी मणिपुर की निंगथौ लेसेम बसना जावबना ममी थवानगी अवा खोंगचर लिपुनवारी लमथाख्रे अमदी हाइस्नाम लालबोय मिहाद यानिंगदबा फोंदोक्तुना वाकत खोंजंग संगसिनख्रे अमरोमदा मिहाद अदु आइना थिंख्रबा UNLF ना जथबनी हाइना फोंदोक्ख्रे खुरुमजरी टाइम्स ऑफ मणिपुर नुमिदांग पाउ मियंग ताबिरबा पुनमकपो अरुणबला अंतराम नोक्सरे ngasi मरोइबा पाउसिंग म्यामदा संदोकना पिजरी Union Home Minister Amadi BJP के National President Amit Shah na Citizenship Amendment Bill na awang nongpo ki yalhomi singbo makhal amatagi sokhal loi haina phongdokre hairi Guwahati da ngasi pangthokiba North East Democratic Alliance nedagi mari suba mifamda phongdokibani ngasi mifamaduda Manipur Nagaland amadi Meghalaya gi Chief Minister ahumna Citizenship Amendment Bill gi matangda pukalaki Amit Shah na Indian Constitution gi Article 371 Muthatpa natraga semdok sadokpa tawroi hainasu thajaba piramki hairi adubu mahakna Assam khakta natana leibak asida mitop amata naronda sangjafam piroi amadi human trafficking amasung khuchukulai amadi drugs law na puthok pusin tawba thingnanaba ngamkhai paringda akanba section thawrang lakhatkani hainasu haike mahakna awang nongpoki state khudingda amato oina sangsin minaduna lamdam asomda tourism sakhananaba honanaba wafam amuk hana taksilamki Mifamadu loiraba matung Tom TV na Manipur gi Chief Minister N Biren ga akhanana hangba wahangi fakumda Chief Minister na ngasigi mifamadu na awang nongpoki lamdambu amata oina punsinba ngamhalle neda si rajniti gi fida ama natte sakhot khongthangi aset papandam leiba awang nongpoki apunba fida amani haike mahakna CAV na awang nongpoki yalhomi sing sogandana makhoi gi interest ngaktuna thamgani haina Amit Shah na thajaba piramle haina phungdokhi Nedasi am clear cut message am piram kre kanona Honorable Union Home Minister na Neda is not a political platform, it is a development platform. Notice the even yam phajaba koi gi tourism gi circuit state nipan chida aidi mapanda gi lakpa matam da state am kha genga ga chatpa nataba ngasi state amada thunge mathang da kari state adu gi circuit tongna bagi adagi maro ina development focus pi bagi oina ekhoi monthly or fortnightly neda gi oina khoi pullaga thabak tawba tawminaba yabagi pot ama lay aduna khoi ma sidai da khoi understanding aduga khoi unity transparency handget kan yan main loy Citizens Amendment Bill matang na amadu local gi kari gi mayam gi notice ki praja sok tanaba hana leiriba bill ek sanariba LP khangde ama khangde madu loina overlap tawroi laini ana yam clear message ama pirame adu walhobu sing tawdaba leiriba kangbu sing gisu semaga kari kamaina koi indigenous population ji sok tanaba do madu discuss tawni stakeholders in tana gini na adu main mahayam Meghalaya ki Chief Minister Conrad K Sangmana Citizenship Amendment Bill na chanar labadi khwaidagi hena sokadoriba asi awang nongpok lamdamni haina phongdokladuna CAV na lamdam asida hanadagi chanar libba ILP amadi atai atopa kanglon kaya ama nathai khigidra haibagi chingnaba hojiksu lairi haina section wa thamkhi
Keeping in mind, as I said, the national interest and concerns of the locals. So yes, if those concerns, and which most of them were discussed and addressed, and now it will be further discussed with other stakeholders. And once we find that there's a consensus building up and people are more and more satisfied with the whole process, I'm sure we'll be able to find a way forward. Various Northeastern student organizations were looking up to you with a common demand of a common ILP, inner line permit, for the entire Northeastern region. And after the whole citizenship amendment bill row, they were looking up to you. So do you think that you should pursue it further? No, again, as I said, the issue is for a common ILP is not something which I, as a Chief Minister of a state, can mention about. Each state government will have to, take this up, at the level. So it would not be appropriate for me to say that, that I would take this up. But I can definitely discuss with my counterparts. I can definitely discuss with central government, and discuss about it. But again, it's a very separate and a different issue. Right now, those about though they're connected. Marirak Suba Conclave Northeast Democratic Alliance NEDA ngasi Guwahati Sri Manta Sankardev Kala Centre Loisan Kre. Tharamasida Amit Shah amasung Northeast ki Chief Minister kaya galoena NEDA gi members sing yauki. Loena NEDA gi proposed agenda singda kya Citizens Amendment Bill amasung NRC ki implement gi damakta anaki amasung border force ki matang dasu wari sanaki. Cameraman Utpal Barugaloyena, Hamanta Morang Times of Manipur, Guwahati. Sani ka nimpumathoi suba haikru hidong bagi thauram ngasi Sri Sri Bijoy Govindji gi thangapata pangthokre Sri Sri Bijoy Govindji Sevait Committee na sinduna pangthokpa haikru hidong bagi thauram aduda Chief Minister and Birengi Loinabi Hiainu MLA RK Imo MLA O Lukhoi MLA P Brojen Sevait Committee gi thaupu ba kayasu sarugyake Krista Chamapan Marifu Mari gi matamdagi langban gi taramathoi ni panba numita irengba ningthogi haktakta laibak ningthogi yaifana chahi khudingi pangthokpa hidong bagi thauram amani laison tinson gi thauram pangthokpa ga haungnabi matung inna hiyang tanaki awang maikaida sagolban sayangdagi jati sorai semna temai lefki aduga kha maikaidana yumnam laikaidagi yumnam poirei tonna temai lefki Hiyai Senaba, Hi Tongba Senaba, Nauruba, Naumang Saba, Amadi, Hiroi Punna, Miyoi Tara na Sarugyaki, Haiku Hidongba, Amadi Hiang Tanaba, Aduda, Ka Maikaida, Temai Lefkiba, Yumnam, Laikai Yumnam Poirei Tuingi, Hiroinana, Hiang Tanaba, Aduda, Awang Maikaidagi, Henduna, Makok Oiki, Manipur ki Governor Dr. Nazma Hatulana Pirakpa Senpam Makok Taraba Kha Maikaida Chief Minister gi loina bi hiai nuna sen oina lupa lising taraga manga khusinake amaromda ani suba takiba awang maikaida MLA o lukoina lupa lising tarasu khusinake thoromadu pangthokpagi matangda Sri Sri Bijoy Govinda Sevait Committee gi member RK Gofeso na haikibada sahi khudingi langbangi tarama thoini panba numita haikru hidongbagi thoram asi pangthoktuna lakli sani ga nimpu ga mathoi rak suba oina pangthokpa thoram asi ingsok lising amaga chatret ka humdra ga mafandagi pangthoktuna lakpani haikru hidongba amadi hiang tanaba se mapan thongda kumhai ama oina urabasu ani asigi khenaba kaya lai haike hi tongbi ga dorba ani sina mogi koigi chanabi matuna aja puja tawraga lighting koramaga lai korama changa matungda mohoi hi tanaba si hawraka doribani aduga thawramachida mayamna chamamna amasi hek lakani haikru hidongba amadi hiang tanaba ani si chap manana urakani adu pangthok liba haikru hidong ba hariba asidi yang tanaba ka chama khenaba thauram ama khangni tentangna harabada sahi amagi manungda langban thagi taramathoni pan ba hariba numit asimakta da hajijik uriba sagoman bijogoban gi thanga bat asida pangthok liba thauram asinatana atem phumta pangthokte pangthok na de pangthoraroi Ima imoinu thogol thausil kanglup kanglai pak ithak na sinduna tarelak suba hiang tanabagi thora ngase lamlagi salampata pangthokre aikhoi gi mangsilak laba nat asikanna bagi damak asigumba thoram ase pangthokpani thoram aduda thoiba mithunglen gi oiba warol piraduna Bisnupur Assembly Constituency gi MLA Sri Govindas Konthau jamna aikhoi bu saktak riba na chanabi sing asi ngak pa haibsi aikhoi gi taude yadraba ithoni indigenous game sing asi ngak tuna thamlaba matamda tungda
ꯃꯇꯨꯡꯗ ꯍꯧꯔꯛꯂꯤꯕꯁꯤꯡꯅ ꯍꯦꯟꯅ ꯆꯥꯎꯊꯣꯛꯆꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯐꯪꯒꯗꯧꯔꯤꯕꯅꯤ ꯏꯊꯛꯅ ꯁꯤꯟꯗꯨꯅ ꯑꯁꯤꯒꯨꯝꯕ ꯍꯤꯌꯥꯡ ꯇꯥꯟꯅꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯥꯛꯂꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯇꯨꯡ ꯏꯜꯂꯛꯂꯕ ꯃꯇꯨꯡꯗ ꯏꯇꯤꯍꯥꯁꯅ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯤ ꯊꯧꯔꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯍꯤꯡꯂꯝꯃꯤ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯐꯨꯔꯨꯞ ꯑꯁꯤ ꯃꯈꯥ ꯇꯥꯕ ꯖꯦꯅꯦꯔꯦꯁꯟ ꯀꯌꯥꯗ ꯑꯩꯈꯣꯏ ꯂꯩꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯂꯦꯡꯗꯅ ꯂꯩꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯁꯤ ꯉꯥꯛꯅ ꯊꯝꯕ ꯑꯁꯤꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯜꯂꯦ ꯍꯥꯏꯔꯒ ꯑꯁꯤꯒꯨꯝꯂꯕ ꯅꯥꯠꯀꯤ ꯑꯣꯏꯕ ꯃꯁꯥꯅ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯀꯌꯥꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯅꯕ ꯂꯝꯗꯝꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧꯅ ꯁꯛꯇꯤ ꯄꯤꯅꯕꯤꯔꯤꯁꯅꯨ ꯍꯥꯏꯗꯅ ꯂꯝꯗꯝꯁꯤꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯑꯩꯍꯥꯛꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯏꯁꯣꯔꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ September kulhumdoi faubgi manungda government college ki oza singi taret suba UGC pay and regulation 2018 implement tawdabadi mathangi numit September kunmari dagi democratic oiba khongjang sangsilagani tangai fadrabadi seize work strike fauba sangsingani haina Federation of Government College Teachers Association Manipur Fegokta gi President Dr. A. Pisakna ngasi Manipur Press Club ta pangthokpa paugi mifam amada phongdokre Fegokta gi VP Singh Dr. K.S. Mohan K. Sanaton, Dr. R.K. Indira, General Secretary, Dr. N. Somarendro, Amadi Member Kyasu Sarugya K. General Secretary, Dr. N. Somarendro, na Haikibada, Ngasi Fauda, Manipur Sarkana Government College ki Oza Singi Oiba, Hana Degi Tandon Lakpa, Demand Sing Pidana Lakli, College Amadi University Singi Oza Sing, Pay asi UGC Pay and Regulation gi matung inna sahi tara khudingi revise tawgadabani adubo ngasi fawda state asigidi tawdana lairi haike President Dr. A. Pisakna haikibada Manipur Sarkar na taruk suba pay sana kiba matung tare suba pay chanaba hobada Manipur Sarkar gi government oza singdi hon lakhide thawong asi yamna laibak thibani masida natana tha mapan gi special compensatory allowance CSA amadi TSU pidana thamli thawong asina oza singda khoirang khoisauna ba foghalle mamang su hiram sigi matang da Fegokta na mari lainaba education minister amadi chief minister da ai bachero kya so pisan kre reminder kya su thakre adubu ngasi fawda sarkar asina karimata tawdana lairi mari suba ultimatum oina ngasi asi chief minister da cherol ama pisan kre cherol duda lakliba September kulhumdoi fawda Fegokta na taliba demand sing asi thabakta onthok fiu haiba wakham thamkibani hiram sida sarkar asina mi eng sangbiduna thabakta onthoknana ba honabiu karigumba hairiba matam asi fawgi manungda thabakta onthoktrabadi mathangi numitagi democratic oiba khongjang kaya sangsingani tangai fadrabadi seize work strike fawwa sangsingani haike is academic grade pay na koi yamalai masi higher secondary level bawg da oza sing pi aduga academic grade pay phangwa higher secondary bawg ki makha di oza sing asidadi ye seti ya basi chapchana pi ba college oda tolo yami aduna moi alawna ni sinam chalaga convocation suna namdana suppress of the thong ha da tu intention dai bra se it is our honest doubt Thanga Hisnam Laikai da ngarang nungtil pung ahumga makhairom tabada mihatin hatok piram laba Hisnam Ganasyam atopa maming lalboy chahi taragani pan apokpa budhi Thanga Hisnam Laikai gi mihat yaning daba fongdoktona JSC pari imom kanbaluf Thanga Hisnam na sinduna kaibul Police Outpost ke awang thangbada wakat mifam pangthokre JSC ki Secretary in charge ke Indublana mihar asi yaningde mamang sahida laikai dugi nupi macha amagi ikai khumnaba manghalli haiba case ama maral sijilaktuna achu maral khangdana case hearing chathaduna lairiba MUSC nongmaina kaptuna hat palaibak thibani laingakna achumba thidoktuna maral leiba puthoktrip fawba asiba hakchang lokhiroi lanboy hatpani chingnaba Thanga Salam dagi Salam Denchan chahi kuntra apokpa khoidong laikai na faduna police custody da lairiba chumba khangdana thadokpasu yakiroi haina makhata khi asigi case thringai manung sida ma se asum aran kaimta khangdana ngarang se nungthin gi pung ahum makharom taba adwai da khoi gi yam minungsi khangdana yam tam thibai mi hata hado piram baje ai khoi gi ski me kai da yam thamoi chu yam na penjade sarkar gi mari loina ba authority sing dai khoi na haijening badi athuba matam da ai khoi mi hapa puthok pi go aduga asum aran je phajana pichar tawbiu aduga khoi mi hapa puthok tri ba ai khoi dead body se khoi lojaro
Laikidraba lalboi gi misi asi mioi sangalaiba kharana lautuna thawai lama khangda kemhan khibagni haina chingnabasu lai karigumba kanagumba lalholup kharana asigumba thawong asi chathabani haiba tarabadi laibak miya mamangda sengdok piu haina JSC against the brutal killing of lalboi gi member Mina Sothena ngasi Imphal Mejokulda laiba Manipur Press Club ta paumi singa unakiba mifamda fongdokre mahakna makhatana lainga ki maikei dagi su pokso case ta khudong chaba launanaba honabignu haiba wafam kayam su fongdokhi Amaromda haisnam lalboibu ngarang nongmaina kaplamba adu aina thingkraba United National Liberation Front UNLF na mamang sahida mahakna luchingduna tawkiba fattaba thabak adugidamak sairak bibne haina lup asina thadrokpa cherol amana khangalakli Mami Tawangi awa khongchat lipun wari ngasi ayuk Manipur gi ningthau laisemba sana zawbana kangla gi nongsuk thangba gate tagi lamthakre miyoi yankhai ga marina saba Mami Tawangi kangbu asina Manipur ga yumthang nariba Myanmar da khundariba Manipur singda unaduna awa nungai kya pukmen pame nagadori numit nipani chupna chathagadoriba khongchat asida Laibak aduda khundakraba maitai singdagi marakta nat ki oiba thorom kayaga loinana interaction program yauna friendly football match amasu sanagadori Mami Tawangi numit nipani gi khongchat adu lamtharaduna ningthau laisemba sana zawbana Mami Tawangi khongchat asi mai pakpa oirasanu haiduna khongchak asina Laibak anigi marakta tungkoina nungsi sanabagi mari ama thambagida achoba mateng oiragani haiki ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯑꯗꯨꯒꯨꯝꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯂꯝꯗ ꯑꯗꯨꯒ ꯏꯁꯩ ꯅꯣꯡꯃꯥꯏꯗ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯍꯤꯔꯝ ꯀꯌꯥꯗ ꯑꯩꯈꯣꯏꯒꯤ ꯁꯛꯅꯥꯏꯔꯕ ꯃꯌꯥꯝ ꯑꯃꯅ ꯄꯤꯛ ꯊꯜꯂꯕ ꯑꯗꯨꯒꯨꯝꯕ ꯇꯤꯝ ꯑꯃꯈꯛ ꯑꯩꯈꯣꯏ ꯉꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯝꯊꯥꯖꯕꯅꯤ ꯑꯗꯨꯅ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯒꯨꯗ ꯃꯤꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯛꯄ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯦꯛ ꯏꯁ ꯄꯣꯂꯤꯁꯤꯅꯆꯤꯡꯕ ꯂꯥꯛꯄꯁꯤꯗ ꯈꯔꯒ ꯍꯦꯟꯅ ꯍꯥꯟꯅꯒꯤ ꯃꯔꯤꯗꯨꯗꯒꯤ ꯍꯦꯟꯅ ꯆꯦꯠꯁꯟꯕ ꯅꯨꯡꯁꯤꯅꯕ ꯎꯔꯛꯅꯕ ꯑꯗꯨꯒꯨꯝꯕ ꯈꯣꯡꯆꯠ ꯑꯃꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯑꯗꯨ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯒꯤ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯎꯠꯄꯒꯤ ꯑꯗꯨꯒ ꯃꯈꯣꯏꯔꯣꯝꯒꯤ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯑꯣꯏꯕ ꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯐꯪꯒꯗꯕ ꯎꯕ ꯐꯪꯒꯗꯕ ꯑꯩꯈꯣꯏꯒꯤꯁꯨ ꯎꯠꯀꯗꯕ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯦꯛꯇ ꯀꯥꯏꯗꯕ ꯈꯣꯡꯆꯠ ꯑꯃ ꯑꯣꯏꯕꯤꯔꯛꯎ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯥꯏ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯈꯣꯏ ꯁꯦꯡꯂꯕ ꯀꯪꯂꯥꯒꯤ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯁꯤꯗꯒꯤꯀꯣ ꯂꯥꯏꯐꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ngasi lamthagdoriba khongchat asi Mami Tawangi awa khongchat lipun wari haina kawi masigi maruoiba khongchat sigi pandamdi akhoi Manipur gi nungsiba akhoi paujel ama puraga Myanmar da tariba chilnau sing punamak haitare Manipuri diaspora punang pu khoi unaduna akhoina ngamjaba khudol pot khar piramba amasung awa nungai wari sarubai khongchat amane Hauzik pau gi marak thana ten break amatang logzari Hello Food Express na adom adom gi matam manghandana home delivery tawbugi khudong chaba pijari ngasi mak housing mak adom na adom gi mobile da click ani khak nambiduna Hello Food Express ki apps asibu hapchin biu apps asigi matengna adom gi apamba chaningba chanaba makhalsing anakpa amadi arapada leiriba Manipur gi apamba hotel singdagi mahau leina chabiu atenba matamgi manungda apamba sanaba makhalsing Hello Food Express na vijariba home delivery ki khudong chaw silogi Hello Food Express your favorite food delivery Break matungda makhataba pau pizari UP gi Noida da lautunaraga miyancha singna lamakhangda thawai manghan bikraba Prabis Sanamna laikidaba chahi ani mapung pharakpagi thauram ngasi People Action Committee amadi imung manungna sinduna Imphal West Uribok achom laikaida pangthokre thauram asigi saruk ama oina a discussion on the status of the matter haiba hiramda miyam gi oiba khana nainabagi thoram amasu pangthoke thoram aduda sarugya kiba PSC gi convener Laimayum Pisu Sarmana August thada mahakna luchingba miyoi marina saba team ama DGP unaruba matamda sarkarna assign tawkraba ADGP Pramod Asthana na Chalubagi finding report asi Manipur Sarkar gi Police Department da submit tawramde submit tawramdaba asi PSC na
DGP unaruba matamda DGP masamakna promote astana masigi finding report asi Manipur Sarkar submit tawbagi mathau tade hairakiba wafam asi singnadaba ngamde ADGP na chalubagi finding report asi athuba matamda CBI da yahoningbagi apamba kaya amasu fongdoke अखोगी मणिपुर डीजीपी उनजरो रे हारिबा अखोगी प्रविस अनंगे कलेक्ट तौगिबा पेपर नि पान पान बा अखोगी पेपर से मणिपुर लेंगाक्तदी मणिपुर के एडीजीपी की मखुतदी हारिबा पेपर जे यौरमद्रे सुमनतगी अहुम पान बा चेना अहुम खक लेरमी हारिबा ngasi केस asi mapung phana bidamakta asumba puthongna bidamakta manipur government amu UP government sinna biraga lakhno gi CBI branch sida yohon biraga केस asi mapung phana bidamakta PSC committee gi makaidagi apin tawjari Thasigi kuntra mathoi da pangthoka doriba laikhidraba lamyan ba hizam irawat ki chamaga kunga humdo istuba mapok kumon thoram ge mapung oiba thodang logo doriba lamyan ba irawat ningsing thoram observation committee lintokna sahi asigi oina thopuga da sing khalle haina protection and preservation committee Manipur PPCM gi convener Jitendra ningthoujana fongdokre ngasi wahengbam laikai da leiba PPCM gi office pangthokpa paugi mifam amada wafam asi fongdokloduna Jitendra na makha taraduna mapok kumon Thoram asiga mari lainana tha asigi kunmathoida Imphal East ki kaibi manasingda ningsing thoram pangthokpa loinana tang kunga taruktana lamdam asida lairiba school singda isai amadi saireng sangdamnaba kaya pangthoklaba matung mapung oiba thoram tha asigi kuntra da ya school da laiba siko club ta pangthokani tha asigi kuntra da pangthokadoriba mapung oiba thoram gi mangoinana lamyanba irawat ningsing isai sangdamnaba amasu pangthoklagani masiga loinana PPCM gi makhada chahi khudingi lamyan ba irawat ningsing thoram pangthok liba lintoki kumja lising ani taramapan gi oina TS Ajit amadi S Ratanbu committee asigi convener amadi co convener oina khalle haike hidu numito ningsing bu oina tongan tongan mphom singda ikoina lintongna objection to silaga organize tawraga school singda pangthokani duga formal function si pangthok tingi mamangda ikoina isegi lamyan ba irawat ningsing isei sangdamnaba haina tholaga कोई इसे की मान इबिरंबा मान शूट तौबिरंबा मान मयक इबिरंबा अदुगुमलबा अदुगुमबदा कोई इसे चांगदमनबगी प्रोग्राम अमा पांगथोकनी हाइना अखोइना ngasi प्रेस मीट से पांगथोकसबनी Amaromda ngasigi paugi mifam aduda sarugya kiba lintoki ko convener S Ratanna lamdam asigi miya maru oina lawmi singmi singi yaifana bagidama kathok lamba lamyan ba sibu ningsing duna pangthok kadoriba mapok kumon thoram asida laibak miyamna isagi achinba kayabu kaithok pidana soidana sarugya biu amadi numit sing asida makhal amatagi ban amasong general strike singba tobidana ba appeal tawkhi lairiba civil society organization punamakna हाइरिबा डेट असिगी नुमित असिददी लेबाक खुनाइगी असिबा तंजागी थबक थौरम कयामा लेबा तारगा सो बन ब्लॉकेट नसिंगबा मसी अखोइगी ऑब्जर्वेशन नुमित डेट हाइरिबा 21 26 and 30 असिददी मसी तौबिगनु लोइना लोइना डेट 21 गी ममांगदा अखोइगी लिंगतोकी अखोइगी लेरिबा कमिटी असिना चेन सोंगबा मायामा थबक इंखांगी लेनगदोरिबा असिदा बन ब्लॉकेट न सिंगबा सिंगसे मसी तौगिगनु हाइदना अखोइ लिंगतोकी माइकैदगी मीडिया की खुथांगदा मसी निसिंगजरी Scheduled Tribe Demand Committee Manipurna lamdam asida lairiba mitai bu kanjanaba India ki constitution na changak oiraga furup asibu Scheduled Tribe list da chalhanana ba sangsilakpa khongjangda desamna sogotkani haina desam gi secretary general sital oinamna ngasi kwa kaithel high school da laiba desam gi office ta pangthokpa paugi mifam amada phongdokre mahakna makha taraduna athuba matamda pandamasi phangnana ba honabada desamna angamba pambai season aduna mateng pangani hairakli maram aduna Manipur government na mari lainaba recommendation sing center government ta thaduna maitai bu Scheduled Tribe list da chalhanana ba section wa thamlakpa loinana khongjang asida मियाम के अचौबा इहो लाक्तुङैदा थबक्ता ओइना ओन्थोक्ननबा हाइरक्ली लमदमसिदा लेरि Scheduled Tribe Demand Committee Manipurna sangsalliba khongjang asida support punna tongminaduna aikoigi lamdam asida khundariba masing yamjadraba furup maitai mitaibu Scheduled Tribe list chalhalunduna aikoigi lamdam asi aikoigi ngaglo piduna India ki constitution ki ngaglo piduna aikoigi furup aikoigi jati asi mutkidana ba aikoigi saksu mangidana ba aikoigi lining laison aikoigi satnaramba lisat sajat खोगी लेजरमीबा पुनमकसी ngang na thamna bi damak amata ngairaba sugum lambi asi phangnana bhonabada ekoi punna saruk yaminaduna mipung khudimangna miyamna masibu support tobiduna mateng pangbiu
Moirang Kendra gi Chaukat Thaurangi Senfom Kaithokraga Sembagi Mamita de Haibagi Media da Awai Akum Tobanate Moirang Sengwat Piu Haivani Haina Moirang Assembly Constituency Youth Congress ki President Ais Uttam Kumar na Soksilaba Moirang Lamkhai dagi Moirang Bazar Moirang Sendra Lambi Singi Soksilaba Fibam Singbu Uladuna Wafam Sing Fongdokibani Mahakna Makha Taraduna Makoina Lokthokiba Senfom Amadi Lairiba Lambi gi Fibam Sigas Chanade Haibani Laingakna Athubada Asumbadu Thigat Piduna Wadhori Sangwat Sagat Pagi Thabas Singasi Pakat Piu Haivani Haike Moirang Block Congress Committee Amadi Youth Congress ki Thomi Singsu Thoramaduda Sarugyake Thabak si Hazana Aikoidi Praza Moina Moirang Prazada Kananaba communication Habisi Churok Lambi Patana communication at the Pavaya Ponte Aduna Hari Below Tokriba Paisha Siga Surami Bataba Siga Sasana Daba Tabak Subagi Mabita Daba Asini Koina Mediagi Tonga Tamjaningisi Masidai Koina Rajiti Oiba Adagi Emilibu Akoibu Saiba Tangbagi Pornate Masidi Aikogi Sarkada Marile Navasina Masid Tigat Pinanaba Matik Sana Sembinanaba Haibagi Portuda Aikoing Asi Hamjabani Ministry of Micro and Small Medium Enterprises MSME na Sinduna Technology Center System Program Amadi Technology Center Singi Mathoutaba Amasung Technoriba Kudong Chadaba Kayagi Matangda MSME ge Stakeholders Singi Nongmagi Oiba Workshop among a Sitching Mayrong Galaiba Hotel Classic Grande da Pangtokre Thoramadugi Atoiba Mitunglen gi Warol Piraduna Manipur Sarkar gi Textile Commerce and Industry gi Principal Secretary P Waifaina Lamdamasida Mamang Thaktage Hauna Sigumba workshop asi pangtok lamnabadi ngasi lamdam asida naha oiba entrepreneur kaya lairamgani hairaduna ngasi pangthokliba workshop asina inkalakliba naha kaya da anobo wakhal losing kaya pibangamlagani haike Pothok Puthokna ba Lairiba Lomi Kudingmak Lingzen Manaraba Matamda Lomi Singi Yaifanaba Tabakaya Mai Pangna Pangtok Pangamgani Haina Manipur State Cooperative Union gi President L Tompisangna Fongdokre ngasi Nawat Aro Manipur gi Midyang Makada Institute of Cooperative Management ICM na Chinduna Institute Asida ngasidagi Horaga Numit Humni Chathagadaba Primary Agriculture Credit Cooperative Society PACS ki Board of Director Singi Oiba Management Development Program Hogdokpagi Thoramda Sarugyakiba Tompisakna Makatana Kumginong Matam Chana Laktabana Ngasidi Lamdam Asida Awaba Kaya Mayoknare Tengnuriba Awaba Kaya Asi Olakpa Sahida Hena Wagadoribani Muiba Kunaina Chinjak Yaudana Hingba Oitokte Maramaduna Sinjak Puthokna Bugidamak Lairiba Lomi Singna Matto Oina Punsinduna Pothok Hena Puthokna Naba Kok Sungsinaba Matam Ore Amaromda Lamdam Asida Nong Tadabagi Lomi Singna Tengnoriba Awaba Kayase Laingagna Akanaba Miyeng Ama Sangbibagi Matam Oire Haike Saru jaga mafum kharada Bishanpur side ta Thawal ki side ta tongam jaga kharada low bisi handaki sahi si doni low bisi sinyam More Delaiba All Community Development Organization More Ecodomgi Ari Ano Phamsinabagi Thoram Ama Loop Asigi Office ki Conference Holda Pangthokre Thoramaduda Technopol District ki Asigi ASP KS Robinson as ASDPO El Megabarna Amadi Loop Asigi Hanagi President RK Sanayamana Maru Eba Musing Oike Loinana Thoram Aduda More de Lariba Manipur Muslim Council More Tamil Sangam More Gorkha Samaj Seva Committee Amasung Nupi Khunai Saukhat Lamjing Loop Asigi Thomi Kyaso Sarugyake Tharomaduda Wangang Laduna ASP KS Robinson Fongdoki Bada Ekodom More na Hanadagi Hona Tongan ba Miyangi Oiba Thabak Thoram Kaya Paikhatuna Lagliba Sida Thagatpa Fongdok Laduna Ekodom Moregi Manungda Lairiba Tongan ba Mahairu Singi free coaching class piba yauna Manung Hanjinba Mafam Singda Chatuna medical camp Kaya Ama Taukiba Amadi Kunai Gidama Gaifanaba Toriba Kaya Si Singthaningai ni Ngasidagi Nona Fam Paiga Doriba Singnasu Makhatana Miyangi Kanaba Thabak Kaya Taubirakani Haibagi Thajabalai Haike free coaching class Obigiba the medical camp Togiba Simba Kogi Samas is a Panaba Kinti Yama Togina Lakuni and the Koihana Lebiramba office bearer Haidar. The Budong office bearers in Simaba Ababa Samaski Kanada Yama to Biramba Tagachari and Gainasum Yanjabada office bearer Karama and Onakuzi Reduba from Sapuko Shinju Labor in and unknown Naiba office bearer the Joe Kogi
ꯍꯥꯟꯅ ꯇꯧꯕꯤꯔꯝꯕ ꯑꯗꯨꯃꯥꯏꯅ ꯁꯃꯥꯖꯀꯤ ꯑꯐ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯄꯥꯏꯈꯠꯄꯤꯔꯛꯀꯅꯤꯅ ꯑꯩ ꯊꯥꯖꯩ लोइनना नौना खनख्रबा लुब असिगी थौ पुगदब सेंग अदुदी प्रेसिडेंट ओइना टीएस बुदमाइतै वाइस प्रेसिडेंट ओइना एस इबो पिसक सेंग अमदी खलेन सापम जेनरल सेक्रेटरी दा आई कमल मैतै जॉइंट सेक्रेटरी ओइना वाई सुनील मैतै पब्लिसिटी एंड इन्फॉर्मेशन सेक्रेटरी ओइना ए एंटीबॉय अदुगा माइनॉरिटी अफेयर्स सेक्रेटरी ओइना एमडी अयूब खान ने मणिपुर यूनिवर्सिटी स्टूडेंट यूनियन मुसूना सिंधुना मणिपुर की सकनाइरबा सैसक्पा अमा ओइबता नतना मणिपुर की तोंगान तोंगानबा इशू सिंगदा बेस तौबा लिरिसिस्ट तप्तागी मतांगदा नोंमगी ओइबा सेमिनार अमा एमयू की आर्ट साइंस डिपार्टमेंट की सेनेट हॉलदा पांगथोक्रे थौरमदुदा थोइबा मिथुंगलेन की ओइबा वारोल पिरदुना प्रोफेसर टीएस रतन कुमार ना ngasi पांगथोकलिबा थौरमसिना एंटरटेनमेंट की ओइबा इसै खकी नतना एकेडमिक पॉइंट येंगलगा सैसक्पा तप्तागी इसै की लिरिक्स दा यावरिबा सोशल इशू पॉलिटिकल क्रिटिसिज्म अमदी अतै इशू सिंगदा खनरगा हेना अफबा पाउजेल अमा पिरगनी हाइके महाकना मखा तारदुना खुनाई अमा अचुंबा लंबीदा पुरकपा नत्रगा मियामदा पाउजेल अमा पिबदा म्यूजिक नत्रगा इसैना थौदांग लौरी मसीदा ngasi पांगथोकलिबा सेमिनार असिना खुनाई असिदा इथिल अमदी सोयदना पिरगनी हाइके अखोना मसी एंटरटेनमेंट ओइना सुम लौरगा नाकल लमरोमदा इसै सकपा मया मनपुर याम ले अदुना ngसाइगी एकता जैज म्यूजिक कुंबा पॉप कुंबा कइबा अदोम ओइना लौरगा याम आर्थ लेतना लौबसिना तबा अखोन मदुगी लिरिक येंबा खुशला मदुना मी मयाम पेलन बंगमगदी नोबेल प्राइज फंगिसिदी इसै सकपा बौदलादा नोबेल प्राइज पी नोबेल प्राइज फॉर लिटरेचर सी पॉप सिंगर अमदा पी मधु वाथो ओइ मसी कमाई पी रो खोलिनो अदु बिन नोबेल कमिटी ना खलगा ए मसी पीबा यारे नाइना पिरे अदु गुरुने तप्तागी सो मणिपुर यूनिवर्सिटी स्टूडेंट यूनियन की छात्र सिंह अमदी अखोय ओजा सिंह मयामना तप्तागी मरमदा अखोय नैनबीबसी अदुकी मतिक हराउसै तसेंना आइदी थोदोन खंग हाइबा अदुगी वा नसदे तारु सुखंग खंगरिबा सुखंग सुंगै हाइजदबा अमबो सिगी स्टेज पोकट पीदना का सेमिनार से नैनबीरपुसी आई तसेंना आई ngakpabo फाउजै सेमिनार असिगी अहानबा सेशन की ओइना मणिपुर यूनिवर्सिटी की एंथ्रोपोलॉजी डिपार्टमेंट के प्रोफेसर वाई नबचंद्रना चेयर लौदुना एमयू की मणिपुरी डिपार्टमेंट की रिसर्च स्कॉलर पुदांगकोई लुवांग अमदी सोशल साइंटिस्ट धनबीर लाइश्रमना तप्तागे पुंसी खोंगसत्ता इसै अमदी तप्तागे अखनबा इसै खरा द नैनखे पब्लिक वर्क डिपार्टमेंट कैंटीन तौरंबा असम मियोय अमा ngasi इम्फाल पुलिस स्टेशन की मनुंग चनबा डीएम कॉलेज कमर्स की ममांग लंपाक्ता असिबा हक्सांग ओइना लैरमले मियोय अदुगी ममिंग जितेन दास सही यांखै गुमदोय अपोकपा अया कुमार दास कवि असम की कामरूपतगिनी हाइरे फोरेंसिक टीम लाक्तुना इन्वेस्टिगेशन चथरबा मतुंगदा पोस्टमार्टम की दमक ग्रेम्स की मिरेल संगदा थमख्रे हाइरे हौजिक पाउगी मरथन अथेन ब्रेक अमतंग लौजरी AIYF Manipur State Council Sinjaduna Lamyanba Luching Purel Hijam Irawat the tribute tawjaba Kunmari Suba State Level Jananeta Hijam Irawat Saithai Sai Changdamnaba Pangthok Jaragan Category ani thokna khaidok jai junior amasung senior category Form Thajan bagi aroiba numitna 18 September 2019 Date of competition 22nd September 2019 Mafamna JN Manipur Dance Academy Imphal competition sigi form pampamna AIYF office Irawat Bhavan Group Mahalteng Imphal Manipuri gi saisak pisingna form homtang lobiduna asida upcoming singer singna saruk yabiyo aduga masigi competition asi khalaliba saisak singidi amna soba platform mo idini Manipur gi nongle inkhalak libi singna saruk yabiyo Kunmari Suba State Level Jananeta Hijam Irawat Saithai Sai Changdamna मणिपुर की अहानबा 24/7 कैब सर्विस ओरिबा लमजिंगबा कैबना अहानबा ओइना मियाम गिदमक्ता मॉनसून ऑफर अमा पिजरीबा ऑफर अदुदी 5% डिस्काउंट ऑन एनी ट्रिप और एनी पैकेज अकुपमरोल गिदमक कांटेक्ट तौबियो लमजिंगबा कैब नागामपाल रिम्स रोड लमजिंगबा ग्रुप बिल्डिंग ऑपोजिट टू लमजिंगबा निधि लिमिटेड इम्फाल अखोगी फोन नंबर 180010279559 नत्रगा 8794613154 ब्रेक मतुंगदा मखाताबा पाउ पिजरी माओ इम्फाल मार्केट कोऑर्डिनेशन कमिटी इंटरनेशनल पीस एंड सोशल एडवांसमेंट इफ्सा कंगलैपाक स्टूडेंट एसोसिएशन अमदी सेमिनरीबा CSO सिंगना इम्फाल की मफम कयादा लेप्तना चतरकपा माओ कैथेल हयेंग सोशल रिफॉर्मर्स क्लब खुराई का खुचमनना खुराई लाइनिंग थौ पुथिबा कम्युनिटी हॉलदा पांगथोकलगनी हिरमसिग मरी लाइनना माओ इम्फाल मार्केट कोऑर्डिनेशन कमिटी की चेयरमैन बेसी फोजेना माओ कैथेल असि कारबार खक्तगी वाफम सुनते माओ इम्फाल मार्केट असिना
Ching amadi tam anigi emotional attachment hengalakli maudagi Imphal fawb kilometer chamaga taruk sangba lambi ase mafam kayada soroki fibam ase aduki matik fate maram asina mau Imphal kaithel asida saruk yariba vendor singna aduki matik khudong chadaba kaya mayoknari laingak chukli pairiba chief minister N Birena haukiba English aniga taragani panda pangthokiba Seri Blossom Festival da Phongdokhiba mau kaithel ama Imphal da saragani haina thajaba pikiba adu thabakta onthokpiro haina mahakna appeal tawkhi koigi honorable CM uja birenda magi council of ministers inda haning basudi akoigi mau market have say permanent place laitabnina maru ena vendors mayam se yam ware adu mathakta koigi leaders mayam so ware sinbalan basida aduna athubuda hanjin haire request tawri appeal tawri athubuda mofum achaba amda mofum du pibio haina appeal tawjari RNV Art House na lingkhat khiba chahi ama mapung pharakpagi komon thauramga mari lainana numit humni chupna sathagadaba Manipur Art Fest 2019 ngasi konung mamangda laiba lamyan basangleda hudokre thauram aduga mari lainana Art House asigi co-founder Dr. Vijeta Ningombam na art pu pamjaba department amadi lanai miyoi pumna makna amatto oina lebinaduna art pu yokhanabagi pandamda Art Fest asi pangthokpani haikhe Nakal Amaromda co-founder amasu oiriba Gobin Wahengbamna artna aikoi miyoi babu konsinduna thambabu danatana nungaiva harauba amadi penthoknabagi masaksu oiribani loinana art haibase yamna paksawba lam amani haiki Yaripok Thambalnu Sahitya Marup Kam Library YTSMCL Manipur na senduna tongan ba aiba singna iba lairik amadi journal fongbagi thoram ama ngasi Yaripok Laimanai multipurpose hall da pangthokre thoram adu da Wangkhem Kendrugi MLA K Megasandra YTSMCL gi president Ibotombi Kumancha founder cum chief advisor Raghubi Thiam amadi Angtha Gram Panchayat ki pradhan Thiam Manihal Singna sarugya ke ngasi fongkiba lairik sing adudi Ibotombi Kumancha na iba Saireng Lairik Palem gi Sayum Nungda Raghubur Thiam na iba Saireng Lairik Thamoi gi Sairol amadi Yaripok Thambanu Sahitya Marup Kam Library na Puthokpa Thambal Journal gi Tara Subas Chefongni Journal asi Raghubur Thiam na editor oiraga puthokpani Sahitya Academy New Delhi gi mideng makhada Yaripok Thambalnu Sahitya Marup Kam Library YTSMCL Manipur amadi top Singtha Gram Panchayat na punna sinduna Gram Lok Saireng Saidinna bagi thoram ngase Yaripok Laimanai multipurpose hall da pangthokre thoram aduda Sahitya Academy New Delhi gi convener Nongmai Them Kiran Kumar Singh YTSMCL President Ibotombi Kumoncha amasung Tulihal Jila Parishad ki member ke Ingocha Devi na chingbana charugya ke Gram Lok ki thauram aduda Sahitya Kyar Singh na masana Saireng Jaba Saireng Singh pathoke thauram aduda wangang laduna ke Inaucha Devi na hai Punsida afaba wakalon tana saithaba aiba singi wakalon gumna aikoi khudingda chelabadi lamdam asida tangdu laitaba santi leiba amadi chokatpa iramdam ama soidana oigani maram asina aikoi khudingmakna sahitya kar singi wakalon sing chenana ba honamina sei haike Kwai Nungseng Sintaluf Khansina Sinduna Lakliba September gi tangkun ga taruk tagina kuntra fawba numit mangani gi oiba 5 days peace and holiday camp for emergence of nationalism and spiritualism in Kanglei Park hana mingthon ba keng ama Singkham Kabuikul Usoi Pokpi Lilongda pangthok lagani ngasi Manipur Press Club ta pangthokpa paugi mifam amada khansi gi president Tenchubam Laisemba Maiteina Manipur gi mafam kayadagi naha kaya ama khomjinduna masana masabu masak khanghanba leadership quality chelhanba work culture yokhatpa amadi lakliba 2022 da pangthokadoriba assembly election asida workforce community ama sembaga tangdu laitaba samas ama puraknaba amadi chingmi tami punumak punsinabagi pandamda pangthokpani masida sarkar nasu miyeng sangbiduna hena mapung phaba camp ama ohenningbagi apambadu fongdokhi
मनपुर की तुंगलम चटकी ओइबा यामना तंगदु लेताबा यामना पीसफुल ओइबा सिंगतम की खाइबुंग खाइबुंग ताबगी मरी चलै मसी कोकनबा दगी तंपाक लरिबा मैतै मैतै पांगल क्रिश्चियन हिंदू लरिबा सिंगमी तंबी मयाम सिंगसे अमतोयना जपमिननबगी पांदमदा संगसिनगदबा पीस एंड हॉलिडे कैम्पने मसैदा ख्वाइनुंग संगसिन थालोप कंसिगी माइकैदगी मणिपुर मयाम सिंगना साजोक पिबियो सेंटर अमसुंग स्टेट सरकारनसु मसिदा मियंग चंगबिदुना हेना तंगदु लेताबा हेना याइफबा हेना चाखोटपा कंगलेपांग मनपुर अमा सेमिनसे हाइबसे ख्वाइनुंग संगसिन थालोपकी माइकैदगी थमजरे PRDA Bisnupurna Semba Sindrel Club Eating Laisa Fan Eating Amadi Thanga Part 2 Gram Panchayat Ward Number 1 Eating Laikai Member Ga Kusamnaduna Plastic Polam Khundokpa Amadi Lam Tuchis Sengbagi Thoramama Pangthokre Thoramaduga Mari Lainana PRDA Bisnupur Action at LRP Project ki Field Assistant or Raju Nahai Hogalakliba Angang Singda Plastic ki Polam Singna Ecology da Mangzaba Miui Beda Laina Kaya Poghan Babu Khanghanba Amadi Plastic Free Environment Ohenabagi Wakal Londa Tharamasi Pangthokpani Haike Hang Eating Laikai Sida PRDA na Khemzaba Indian Club Kalonana Eating Laikai Sigi Community Hall Namadi Club ki area Koibachida Koibi Social Service PM Pangthok Sari Sigi Nabab Social Service Sigi Maru Pandam di Free Plastic Campaign Haiba Duda Kuna Hamzabani Lam Tusit Sengbaduda Sarugyakiba Laisaphan Eating ki President K.I. Surmala amasong Ward Member M. Bichandrana PRDA Bisnupurna Laikai Asibu Luna Nan Lehananaba Amadi Chokhananaba Paikalakpa Thabak Singda Makhatana Mateng Pangani Amadi Hogalakliba Angang Singi Club Sembiduna Makoida Moral Education PB Gidaming Hainingai Laitana Thagali Haiki Nasi PRDA isang natuna Eating Laisaphan Amadi Laikai Member China social service na tawase PRD ki makida yam tharabu se edna Saiton Mamang Maning Amadi Akoibada Lairiba Local Sing Asi Kumgi Nong Marang Kaina Chudabana Kumbi Kendrogi MLA ASB Dagi Mateng Loduna Yamna Wana Pau Hunkibani Hausi Fau Salamdai Matamasida Lobuk Sing Asi Laikrak Chatuna Pau Satpa Ngamlaroidra Haina Lomi Singna Kukta Kut Haptuna Lairingai Matam Asida Handak Laingakna Ikang Thokle Haina Lauthokiba Asida Kumbi Tingel Apunba Lomi Luf Asina Koliba Lofom Sing Asi Yauram Laroidra Haibagi Chingnaba Lomi Singda Laire Haina Lup Asigi Serolamana Hairi Serolasina Makha Taribadi Karigumba Lup Asina Koliba Lofom Sing Asi Yauram Drabadi Mari Lainaba Loishangna Thuba Matamda Resurvey Toduna Lomi Singi Awaba Karadang Werabasu Kogan Biu Haina Laina Kipukning Singsilakli The Laimram Yaifalam Jing Luf LYLL Waroi Singh Youth Development Committee WYDC Hainobok Awang Youngster Club Namoy Kul Amadi Hainobok Loyalakpa Youth Club Punna Kusam Naduna Sadhu Chiru Waterfall da Picnic Amadi Lam Koiba Lakliba Mui Singna Plastic ki Amot Akai Sing Mafam Jana Hundok Pinaba Drive Sathakre Hiram Masigamari Lainana LYLL gi Senior Advisor L Paharina Lam Koiba Lakpa Singna Waterfall Asigi Kongnung da Chak Ensang Thongzinduna Amot Akai Sing Langthabiganu Turel gi Ising Asi Mioi Lak Amarom Hena Chanaribani Haike Mayam Makadana mi Mayam Sabasida Iru Zazindana, Patabal Sindana, Insang Chimdanba, Nakandana Taba, May Hujanba, Torga Loina, Patabasing Loina, Kugi Makadani, Mayam Saba, Lizabur, Mayam Loga, Stowa, Masimagat, Tawigano Hana Mayamda, up in the Amaromda WYDC ki Secretary S Sanahalna Lam Koiba Lakpa Singna Koiba Laklaga Iru Jasin Badagi Makada Lairiba Mioi Kayada Makoigi Masum Chare Water Supply Scheme Kayasu Masidagi Ising Loribani Maramaduna Hiram Masida Mari Lainaba Department ki Maike Dagisu Mieng Sang Biu Haiki Panbayabadi Waterfall Dagi Lakleba Ising Asi Kendra Ahumgi Miyamna Chanariba Ising Ne Tasengna ising sizinariba akoigi lak ama henba mi singsi tasengna makoigi masum jaraga pataudigi machum thaga oina akoigi leibagi phibam ama leire masidai akoigi village moina club ki naha sing oina masije mayamda tawidana ba amadi akoibagi phibam si haibade akoigi mapung oina waterfall amadi masigi mapa turen singse luna na thamnabagi
हराउरो ग्राम पंचायत की प्रधान लैसांगथेम कुलचंद्र की मिटिंग मखादा हराउरो पार्ट 1 मनिंग लैकाइदा लैबा थौदेम पुखरी रिटेनिंग वॉल चननबगिदमक ngasiदगी थबक सुबा हौख्रे पाइखलागलिबा थबक अदुदा अपेन फोंदोक्लदुना थौदेम पुखरी कमिटी की प्रेसिडेंट थौदेम ओकेंद्रना प्रधान कुलचंद्रना ग्राम पंचायत असिगी मियामगी याइफनबगिदमक थबक थौरम कया थेंखांग कयादा पाइखतख्रे पुखरी असि लैकाइ अदुगी अकोइबदा लैबा युमथोंग यांखै रोमना थवाइमकनि खंजुरिबा पुखरी अमनी प्रधान पाइखलागलिबा थबक असि लैकाइ असिगी ओइना यामना लाइबक फबनी हाइखि यांखै मुक लैबा असिगी पुखी असि अखोइ हराउ तंखम ग्राम सभा की प्रधान मिंगोइना पंजरबदा लेसांबी कुलचंद्रना समाय तौदना वारि बसि आई संगे थागतके होनगे तानगे हाइबदगी अखोइना लोइना लोइना हौजी अखोइना मसिदा इसिंग चिंगदना अदगी हुजिक चनबा हौदना खोदना खoi नुंग लैङोइ थाददना तौरिबा सि एमजी नरेगागी एमसी अदुगुमलाबा लाकदबा फन मयामसिना तौबनि हाइना पदाना अखोइ पुखी कमिटी हाइरिबा अखोइ लैकाइजिगी मी युमथोंग यांखैमु चारिबा असिदा लंबी तारकपा पुखीसी यौरकपा अखोइगी मखा लैकाइ हराउ मखा लैकाइ हाना थाउदेम पुखीसु हाइनै हाइरिबा मफमसी मसिदा उचार कया अमसु थागने हाइना माना निंगसिंगी अखोइदा ताकपिरी मसिजु अखोइ पुखी चनबगी नुंगाइजबगी मरकसिदा अमुसु उ कया अमा थागनी हाइबजे मसिजु प्रधानबु अमुक हनजु अइना प्रधानबु हाइनिंगायतना थागसरी पाउगी मरकथन अतेन ब्रेक अमतंग लौजरी कंगला फूड प्रोडक्ट इरमदम की असेंग महौ येंदियो गार्लिक मिक्सर खत नतना कंगला की अनोब फूड आइटम सिंगी महौ खंगलबदा ngauroi कनाबु लैबगे कंगला ब्रेक की मतुंगदा मयाबम कहना तराम नोकचरी म्यांमार रोमदगी आइन कायना पुथोरकपा मयाई काबा ड्रग्स की पोलम सिंग असी ड्रग लालोनब सिंगना सही नौरिबा अंगांग सिंगबु खुलाई ओइना सिजनबा हौरे ममांगदसु सिक्योरिटी फोर्स सिंगना जुवेनल कया अमसु ड्रग पुरंबदगी फागतपा लैख्रबनी थौदोक असिगा ममांग मानना ngarang nungthil pung 3 kulom taba matamda Imphal More lambi ki khudeng thabi check post laiba taragani thoi suba Assam Rifles amadi More commando gi SI S Lolindrona lusingba apunba kangbu amana khudeng thabi check post manaktagi sahi nauriba nupa macha ani WY tablet piece lising taraga taruka chamriga nimfugma thoiga konana fare pharaba nupa macha ani adu More ward number 7 sabang 5 village tagini makoi anina More gi canbo bike season aduna polam sing adu purambadagi फाबनी फारबा सही नौरिबा अंगांग नि अदु मोरे पुलिस स्टेशन दा सिनख्रे Denulam Dindayal Antyodaya Yojana National Urban Livelihood Mission Ministry of Housing and Urban Affairs Government of Manipur gi Makhada Bisnupur Municipal Council na sinduna self help group singi imung manungi miyoi singi nongmagi oiba free health checkup camp ama ngasi Bisnupur gi Kiamba Ningsing Sanglenda pangthokre thorom aduga mari lainana Bisnupur Municipal Council gi chairperson L Maniyai manahai nongmagi oiba free health checkup camp pangthoklibasi Ministry of Housing and Urban Affairs ki midang Makhada Ayushman Bharat scheme to all the eligible oiba self help group members amadi linking eligible member from self help groups to portion scheme ge beneficiaries gi dama pangthokpani camp asida miyoi lising health checkup taunanaba pandam thamli karigumba thamliba pandam asi ngasi yoba ngamdrabasu hayengsu makhatana chathakigani haiki मी लिसिंग अमा अखोय टारगेट तौबनी अदो जो फाउदा अखोय एडमिशन तौबद मी जंवाई मथक तौरे अखोय डॉक्टर तरेट निपान नहीं हजिक लाइजे सुपरटेंडेंट मसा लामी ये कईगुम अखोयना येंगबद लोई ngamdragasu अखोय हयेंग फाउ मखा जाथरगा अखोय तुइके मसे अखोय हाइरिबा अखोय शेयर ग्रुप अखोय बिशमपुरदा लेरिबा ग्रुप सिंगसिगी इमुंग मनुंग नत्रगना मखोयगी मसा मसु अदै मसासिंग अखोय पुन्ना अखोय येंगजेगन
Indian Red Cross Society Imphal West District na sinduna ngasi Babulpura da laiba Chief Minister Secretariat Complex da Security Personnel singi oiba Basic First Aid amadi CPR gi matang da nomugi oiba awareness program ama pangthokre thoramadu da Chief Minister gi escort kangbu amadi PSO singda khudaki oiba asok apan awaba tarba miyu singda karamna first aid pigani amadi CPR karamna togani haibagi matang da training piki loinana Indian Red Cross Society Imphal West ki chairman Dr. Koizam ARUNBALA amadi mahaki kangbuna security personnel kangbu aduda khudaki layangi oiba makhal makha kaya gi training kaya masu pikhi lamdam asigi manung hanjinba mafam singda tangai fadaba mateng seng pibagi saruk ama oina IGR South ki lising makada Sandel district talaiba kunturuk suba Assam Rifles ki Moltu battalion na district asigi manung chanba Khengzoi Village da medical amadi service ama pangthokre camp aduda regimental medical officer na angang yauna punna miyoi humdraga mangarom medical check up tauki Haukiba tha asigi mangada Tripura University da thabak taubi nupi staff amaga matakta UDC staff amasung neta manaspal gi loinaba kangbu khut amana physical harassment tauba yauna rape amadi hatkani haina ki halakiba mayokta ngarang Radhanagar mandavta maheroi amadi ahallon singi oiba mifam ama pangthokre mifam aduna thogdok adubu ninda tawroduna victim oiribi maitai nupi asida chumba well phangananaba amadi January ba miwesing matik chaba chairak phanghanabagi damak furup kangluk ki khenaba thamdana amat oina mateng Pangminabagi Wakalonda Joint Action Committee Against Crime on Women Koba Committee ama SMK Committee asigi Maikei degi hayeng thogdok asigi matangda FIR ama chankibaga mata amadi Amtali Police Station da case asi kaya yamna khumang sausilabage haibadu hangatlugudori loinana tha asigi tarani thoida Tripura da laiba lanai loop amadi miyam ga khusamnaduna state asigi women commission da aiba wakat charol amasu pishingadori nakal amarom da housing victim oiribi nupi asida achumba well phanghandaba lamdam phanghanbada lamdam asida lairiba lanai loop amadi tongan ba mafam singda khundariba ireicha singnasu mateng pangbinaba appeal torakli hausi amuk sanabagi pau phangbigani Malem ki tongan ba laibak chamaga tarukna sharuk yaduna South Korea da World Martial Art Union asinduna August kuntra dagi horaga September taruk phauba pangthokiba World Martial Art Festival da saruk yaruba Manipur gi sanaroi amadi coach ngase Manipur da thunglakiba ka loinana miyamna taramna okre pangthokiba tournament adugi manung channa mangasuba international thangta championship ta Manipur na overall team champion orakiba ka loinana international martial art contest ta Manipur gi sanaroi amana silver medal loroktuna Manipur Malengi thakta saktak lamlabani Aikoi India ki su akoi ki performance tu yang kana saruk yabane do thang haiba akoi ki design na akoi ki instructor ama mana akoi ki ani suba mana ta dan cash prize oina phangi aduna tana ngasai group ki performance di India na akoi mangarak subra kana ta hawdana cash prize phangdre Amaromda Imphal West ki Kurang Makhong United Club na sinduna club asina konba mafamdagi tournament asida saruk yarubata natana gold medal laurakraba sanaroi ahumbu taramna oki taramna okraba sanaroi sing aduda 65 kg gi kanglupta laisemba yengkhomcha 80 kg gi kanglupta kheljit saikom amadi 48 kg gi kanglupta khetrimeum lan mangangne okpagi thorom aduda laikai gi miyam amadi sanaroi singbu takpi tambirakpa oja kyasu saruk yakhe Mangasuba International Thangta Championship 2019 da gold medal laurakraba Thoubal district ki Hairok Part 1 Haitu Pokpi Mamang Laikai dagi Ningthauzam Maigei Mangangbu ngasi Rural Youth Development Organization Hairok Part 1 na harau tayamna oktuna punging thogatpagi thoram ama Hairok Part 1 umang laikol da laiba RPN Memorial Trust ki mipun sangda pangthokre gold medalist Maigei Mangangbu harau taramna okpagi thoram aduda Hairok ki lanai loop kaya gi thomi seng amadi well wisher singsu sarugya ke ningol club Hairok ki Maikei dagi su ngamjaba sel kya mateng pangki
Manipur University ki Senthang Makhada Royal Academy of Law Oinam na Sinduna Academy asigi indoor hall da Satharakiba Asem Arun Kumar Singh Memorial Manipur University Inter College Table Tennis Tournament 2019-20 ngasi loisin kre loisin bagi thoramaduda MUGS CDC ki former director Professor and Mahendro Royal Academy of Law ki Secretary O Ibochobo Khuman Royal Academy of Law ki Principal I Jugeswar Singh na athoiba Mithunglen Singh oina sarugya ke tournament asigi nupa kanglup ki oina Manipur University ki ahanba Biramangol College na anishuba aduga Imphal College amadi Moirang College na ahumsuba mana laukre aduga nupi ki kanglup ki oina DM College of Arts na ahanba Moirang College na anishuba amadi Kha Manipur na College amasung Royal Academy of Law na punna ahumsuba mafam kan mangamki. District Football Association Thawbal na sinduna ngarang dagi hauraga Chawyaima Higher Secondary Playground da punna team nipana Group ani thokna khaidok sanaragliba Second Division gi Football League Tournament 2019 ngasigi ahanba match UOC Uyal na FFC Mela Ground bu goal ahum amada thoike amade anishuba match ta YDC Tenthana AFC athok pambu goal amasinoda thoike tournament asigi hayengi ahanba match ta NGL Lorembom na PADSW Langthabalga amadi anishuba match ta EEO Lamdingna ICKKSA Thawbal Haukaga anina sanagani. District Sports Association Sandel na sinduna District asigi tongan ba mafam singda koina chatuna sathariba ahanba Autonomous District Council Sandel Trophy Super Division Football League 2019 ging asi Sapikarong ground da sanakiba ahanba mesta Hangrangkhung Youth Club SYC Amadi New Wangpurel Youth Club NWYC Sanakibeda Team Animak Apiba Matamgi Manungda Panjil Anini Chanaduna Draw Satkre Football League Asigi ngasi Sanakiba Anishuba Mestana Tampi Youth Club TYC Amadi Liwa Changning Youth Club LCYCC Sanakibeda TYC na LCYCC Bu Panjin Amasinoda Maitiba Pikre. All Jiribam Sports Association AJSA Jiribam na sinduna Jiribam Higher Secondary School gi playground da August kuntha dagi Team Taramathoina Sarugyaduna Satharakiba Tarataruk Suba Chandam Inungan B Memorial Mini Boys Under 13 Football League Tournament 2019 ngasi sanakadaba ahanba match adu Oriental Club Barbuparagi team laktabadagi NYC Namdailong na walk over fangkre aduga anisuba match tana SBNYC Jirigat amadi PSG Kalinagar team ani draw satkre hayeng PFC Faitholga Sonapur GPSA ga sanaragani. All Manipur Volleyball Association Mapal Kangjebung Imphal Amadi Volleyball Development Committee Oinam na punna kusam naduna Oinam Volleyball Ground Public Hall da Taranipan Suba Manipur State Sub Junior Volleyball Boys and Girls Tournament Garang Hodokre Hodokpagi Thoramda Social Worker KS Zibon CI College Bisnupur Principal M Mangi Thambalmari College Oinam Principal O Rajendro Oinam Municipal Council Chairperson and Chanahal Debina Athoiba Mithunglen Singh Oina Sarugyaki. Hauzik loisilakpada maruiba pau amuka hana. Nedagi Mari Suba Conclave Guwahati da pangthokre Home Minister Amit Shah na Citizenship Amendment Bill na awang nungpu ki yalhong mising sokaloi haina phongdoklamle. Yalhong Wedigi Pangtokuna Lakpa Chaniga Nimfuma Suba Haikru Hidong Bagi Tauram ngasi Sri Sri Bijoy Govinda Zigi Thangapata Haunabi Matung Ina Pangtokre. Tha Sigi Kulumdoi Fawbagi Manungda 7 Suba UGC Pay and Regulation 2018 Chana Handrabadi Seize Work Strike Yauna Khongjang Lakadori. Manipur gi ningthau leisem basana zaubana mami thawan gi awa khongter nipunwari lamthakhoi
amadi haisnam lalboi mihat yaning daba fongdoktuna wakat khongjang sangsinkhre amaromda mihat adu aina thingkraba UNLF na chathabani haina fongdokre ngasi gi wenadi manipuri pau matang sta lojare mieng tabiru punama pu arumlana amukhana khurumjari